ꯑꯩꯈꯣꯏꯁꯦ ꯖꯥꯝ ꯀꯨꯏꯅ ꯂꯩꯔꯗꯤ ꯄꯥꯛꯊꯣꯔꯛꯄꯅꯤ ꯃꯍꯤꯛ ꯐꯠꯇꯕ ꯑꯇꯩꯁꯨ ꯊꯣꯔꯛꯀꯅꯤ ꯃꯅꯨꯡꯗ ꯃꯍꯤꯛꯇꯣ ꯆꯪꯈ꯭ꯔꯗꯤ ꯐꯠꯇꯕ ꯑꯅꯥꯕꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤ ꯂꯥꯏꯀꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯖꯥꯝ ꯐꯖꯅ ꯅꯣꯏ ꯁꯦ ꯀꯩꯅꯣꯅꯤꯁꯦ ꯗꯥꯜꯆꯤꯅꯤ ꯄꯥꯝꯕꯤꯗꯩ ꯈꯣꯛꯅ ꯄꯨꯔꯛꯄ ꯗꯥꯜꯆꯤꯅꯤꯁꯦ ꯑꯁꯦꯡꯕꯅꯤ ꯁꯤ ꯀꯪꯅ ꯐꯧꯗꯣꯛꯑꯒ ꯁꯨꯒꯥꯏꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯗꯤꯕꯥ ꯑꯝꯗ ꯍꯥꯟꯖꯟ ꯊꯝꯃꯣ ꯗꯤꯕꯥ ꯑꯝꯗ ꯍꯥꯟꯖꯜꯂꯒ ꯑꯁꯤ ꯀꯩꯅꯣ ꯆꯥꯃꯣꯁ ꯈꯥꯡꯉꯩ ꯃꯈꯥꯏ ꯍꯥꯞꯇꯣꯔꯤꯅꯤꯁꯦ ꯄꯧꯗꯥꯁꯦ ꯑꯗꯒꯤ ꯁꯨꯅꯨꯁꯨ ꯈꯤꯇꯪ ꯌꯦꯡꯗꯅ ꯍꯥꯞꯇꯣꯔꯤꯕ ꯁꯨꯅꯨꯁꯦ ꯁꯤꯃꯨꯛ ꯌꯥꯝꯅ ꯍꯥꯞꯀꯗꯕꯅꯤ ꯁꯤꯃꯨꯛ ꯌꯥꯝꯅ ꯗꯥꯜꯆꯤꯅꯤꯗꯣ ꯆꯥꯃꯁ ꯈꯥꯡꯉꯩ ꯑꯣꯏꯗꯤ ꯁꯨꯅꯨ ꯁꯤꯃꯨꯛꯈꯛ ꯍꯥꯞꯄ ꯑꯗꯒꯤ ꯈꯣꯏꯍꯤꯁꯨ ꯀꯩꯅꯣ ꯆꯥꯃꯁ ꯈꯥꯡꯉꯩ ꯍꯥꯞꯄ ꯑꯗꯨ ꯗꯥꯜꯆꯤꯅꯤꯁꯦ ꯀꯪꯍꯜꯂꯒ ꯁꯨꯒꯥꯏꯔꯒ ꯃꯀꯨꯞꯇꯣ ꯗꯤꯕꯥ ꯑꯝꯗ ꯍꯥꯟꯖꯜꯂꯒ ꯊꯝꯃꯣ ꯑꯗꯨꯒ ꯁꯤꯅ ꯆꯥꯃꯁ ꯈꯥꯡꯉꯩꯈꯛ ꯂꯧꯔꯗꯤ ꯑꯅꯥꯕꯗꯣ ꯖꯥꯝꯅꯒ ꯄꯥꯛꯊꯣꯛꯑꯗꯤ ꯈꯔ ꯖꯥꯝꯅ ꯂꯧꯔꯣ ꯄꯥꯛꯇ꯭ꯔꯒꯅ ꯆꯥꯃꯁ ꯈꯥꯡꯉꯩꯃꯨꯛ ꯂꯧꯔꯣ ꯑꯗꯩ ꯈꯣꯏꯍꯤ ꯆꯥꯃꯁ ꯈꯥꯡꯉꯩꯃꯨꯛꯀꯒ ꯑꯗꯒꯤ ꯁꯨꯅꯨꯁꯦ ꯁꯤꯃꯨꯛ ꯌꯥꯝꯅ ꯁꯨꯅꯨꯗꯣ ꯍꯥꯞꯄꯣ ꯑꯗꯨꯒ ꯅꯥꯔꯤꯕ ꯃꯐꯝꯗꯣ ꯁꯨꯃꯥꯏꯅ ꯄꯇꯤ ꯆꯩ ꯑꯃ ꯄꯥꯏ ꯁꯨꯃꯥꯏꯅ ꯒꯣ ꯍꯥꯟꯅ ꯈꯣꯠꯇꯣꯛꯑꯒ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯦꯞꯇꯣ ꯁꯥꯔꯒ ꯂꯁꯤꯡꯅ ꯇꯦꯞꯇꯣ ꯁꯥꯔꯒ ꯂꯨꯄꯥ ꯈꯨꯠꯅꯗꯤ ꯇꯧꯔꯨꯅꯨ ꯁꯨꯃꯥꯏꯅ ꯑꯀꯣꯏꯕꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯣꯏꯌꯨ ꯑꯅꯥꯕꯗꯨꯒ ꯃꯍꯤꯛ ꯀꯩꯅꯣꯗꯣ ꯍꯤꯗꯥꯛꯇꯣ ꯆꯪꯈꯤꯅꯕꯒꯤ ꯁꯤꯅꯁꯦ ꯈꯣꯏꯍꯤꯁꯦ ꯌꯨꯝꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯇꯤ ꯖꯪꯒꯣꯜ ꯃꯪꯒꯣꯜꯗꯒꯤ ꯄꯨꯔꯛꯇ꯭ꯔꯗꯤ ꯈꯣꯏꯍꯤ ꯑꯁꯦꯡꯕ ꯐꯪꯕꯁꯤꯗꯤ ꯈꯣꯏꯍꯤ ꯑꯁꯦꯡꯕ ꯐꯪꯉꯗꯤ ꯐꯩ ꯗꯨꯀꯥꯟꯒꯤ ꯑꯗꯨꯝ ꯖꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯈꯣꯠꯂꯨꯀꯣ ꯏꯁꯨꯁꯥ ꯁꯨꯃꯥꯏꯅ ꯐꯖꯅ ꯈꯣꯠꯂꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯣꯠꯂꯨ ꯁꯨꯃꯥꯏꯅ ꯈꯣꯠꯂꯒ ꯑꯗꯒꯤ ꯇꯦꯞ ꯁꯥꯔꯣ ꯑꯍꯨꯝꯁꯦ ꯃꯤꯂꯥꯏꯔꯣ ꯐꯖꯅ ꯑꯣꯠꯈꯥꯏꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯒꯔ ꯅꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯅꯈꯨꯠꯅ ꯇꯧꯅꯨ ꯅꯈꯨꯠꯅ ꯇꯧꯕ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯅꯥꯕꯗꯣ ꯃꯍꯤꯛ ꯅꯣꯡꯃꯗ 2-3 ꯇꯩꯔ ꯗꯥꯜꯆꯤꯅꯤꯁꯦ ꯀꯪꯍꯜꯂꯒ ꯁꯨꯒꯥꯏꯔꯒ ꯑꯗꯒꯤ ꯗꯤꯕꯥ ꯑꯃꯗ ꯍꯥꯞꯆꯜꯂꯨ ꯗꯤꯕꯥ ꯑꯃꯗ ꯍꯥꯞꯆꯜꯂꯒ ꯆꯥꯃꯁ ꯈꯥꯡꯉꯩ ꯆꯥꯃꯁꯃꯨꯛ ꯐꯥꯍꯜꯂꯨꯅꯨ ꯑꯅꯥꯕꯗꯣ ꯖꯥꯝꯗ꯭ꯔꯒꯗꯤ ꯑꯗꯣ ꯁꯨꯅꯨꯁꯤꯁꯨ ꯖꯥꯝꯅ ꯍꯥꯞꯄꯨꯅꯨꯁꯦ ꯈꯖꯤꯛꯇꯪ ꯁꯨꯅꯨꯁꯦ ꯈꯖꯤꯛꯇꯪ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯁꯨꯅꯨꯁꯦ ꯍꯥꯞꯄꯒ ꯗꯥꯜꯆꯤꯅꯤꯒ ꯉꯁꯥꯏꯒꯤ ꯈꯣꯏꯍꯤ ꯆꯥꯃꯁ ꯈꯥꯡꯉꯩꯗꯨꯗ ꯐꯖꯅ ꯃꯤꯂꯥꯏꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯩꯁꯤꯅ ꯅꯪ ꯑꯅꯥꯕꯗꯣ ꯁꯨꯃꯥꯏꯅ ꯒꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯣꯠꯇꯠꯇꯅ ꯅꯈꯨꯠꯅꯗꯤ ꯇꯧꯅꯨ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯒꯣ ꯈꯣꯠꯇꯠꯂꯒ ꯑꯗꯒꯤ ꯇꯦꯞ ꯁꯥꯔꯒ ꯂꯨꯞꯄꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯛꯎꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ 2-3 ꯇꯩꯔꯁꯨ ꯌꯥꯏ ꯁꯤꯅꯅꯦ ꯃꯅꯨꯡꯗ ꯆꯥꯅꯕꯒꯤ ꯍꯤꯗꯥꯛꯁꯦ ꯇꯩꯔ ꯃꯇꯨꯡꯗ ꯁꯤꯅ ꯃꯅꯨꯡꯗ ꯆꯥꯅꯕꯅꯤꯁꯦ ꯍꯤꯗꯥꯛꯁꯦ ꯖꯥꯝꯃꯤ ꯑꯁꯤꯒꯤ ꯒꯨꯂꯤꯁꯤꯅ ꯅꯨꯡꯗ ꯍꯥꯠꯄ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯂꯥꯏꯀꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯅ ꯄꯥꯟꯗ ꯇꯩꯕꯁꯤꯅ ꯂꯥꯏꯀꯣꯏꯗꯣ ꯃꯅꯨꯡꯗ ꯍꯥꯠꯇꯅ ꯂꯥꯛꯇꯣꯏꯅꯤꯁꯦ ꯒꯨꯂꯤꯁꯦ ꯑꯈꯥꯕ ꯃꯌꯥꯝ ꯀꯔꯤ ꯖꯥꯝ ꯈꯛꯄꯅꯤ ꯁꯤ 9-9ꯅꯤꯁꯦ ꯑꯁꯤꯅꯅꯦ ꯃꯅꯨꯡꯗ ꯆꯥꯗꯤ ꯃꯅꯨꯡꯗꯩꯁꯨ ꯍꯥꯠꯂꯛꯇꯣꯏꯃꯤ ꯄꯥꯟꯗꯩꯁꯨ ꯍꯥꯠꯇꯣꯔꯤꯃꯤ ꯁꯤꯅ ꯒꯨꯂꯤꯁꯤꯅ ꯑꯈꯥꯕ ꯀꯔꯤ ꯀꯔꯥꯡ ꯁꯤꯡ ꯇꯤꯡ ꯒꯨꯔꯨꯃꯣꯔꯤꯁ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯌꯥꯎꯔꯤꯃꯤꯁꯦ 9-9ꯅꯤꯁꯦ ꯀꯅꯥꯒꯤ ꯂꯣꯏꯅ ꯌꯥꯎꯔꯤꯃꯤ ꯂꯤꯟ ꯃꯔꯩ ꯀꯅꯥꯒꯤ ꯀꯩꯅꯣꯒ ꯄꯦꯔꯨꯛ ꯅꯨꯡꯂꯨꯛ ꯀꯔꯤ ꯂꯥꯏ ꯄꯦꯔꯨꯛꯀ ꯂꯣꯏꯅ ꯌꯥꯎꯔꯤꯃꯤꯁꯦ ꯊꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯩꯁꯟꯗꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯩꯌꯨ ꯇꯨꯝꯃꯝꯗꯥꯏ ꯈꯪꯗꯦ ꯀꯣꯏꯊꯣꯛꯄꯈꯪꯗꯦ ꯊꯕꯛ ꯁꯨꯕ ꯈꯪꯗꯦ ꯃꯐꯝꯗꯣ ꯆꯣꯠ ꯂꯥꯎꯅ ꯀꯪꯍꯟꯒꯅꯨ ꯆꯣꯠ ꯂꯥꯎꯅ ꯇꯩꯁꯟꯅ ꯑꯗꯨꯝ ꯊꯝꯃꯨ ꯃꯍꯤꯛꯇꯣ ꯆꯥꯊꯣꯛꯆꯈꯤꯅꯤ ꯃꯔꯥꯏꯅ ꯑꯩꯈꯣꯏꯁꯦ ꯖꯥꯝ ꯀꯨꯏꯅ ꯂꯩꯔꯗꯤ ꯄꯥꯛꯊꯣꯔꯛꯄꯅꯤ ꯃꯍꯤꯛ ꯐꯠꯇꯕ ꯑꯇꯩꯁꯨ ꯊꯣꯔꯛꯀꯅꯤ ꯃꯅꯨꯡꯗ ꯃꯍꯤꯛꯇꯣ ꯆꯪꯈ꯭ꯔꯗꯤ ꯐꯠꯇꯕ ꯑꯅꯥꯕꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤ ꯂꯥꯏꯀꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯖꯥꯝ ꯐꯖꯅ ꯅꯣꯏ ꯆꯠꯊꯧꯀꯣ ꯏꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯑꯣꯏꯅ ꯇꯧꯔꯝꯕꯅꯤꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯕꯨꯙꯧꯒꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯑꯩ ꯍꯟꯗꯛꯅꯦ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯏꯄꯨꯗꯣ ꯂꯩꯈꯤꯗꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯑꯩ ꯁꯤꯒꯤ ꯍꯤꯗꯥꯛꯀ ꯀꯔꯤꯀꯥꯁꯦ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤ ꯕꯟ ꯇꯧꯔꯨꯕꯅꯤꯁꯦ ꯉꯁꯤ ꯂꯥꯏꯀꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯏꯁꯨꯁꯤꯡꯗ ꯑꯣꯏꯅ ꯎꯠꯂꯛꯏꯁꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩ ꯏꯁꯨꯁꯤꯡꯁꯦ ꯍꯤꯖꯍꯧꯁꯅꯨ ꯈꯪꯖꯍꯧꯁꯅꯨ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯤꯕꯅꯤ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯥꯃꯦꯟ ꯆꯥꯅꯨ ꯈꯥꯃꯦꯟ ꯆꯥꯅꯨ ꯄꯥꯟ ꯆꯥꯅꯨ ꯑꯗꯒꯤ ꯖꯦꯔꯨꯝ ꯆꯥꯅꯨ ꯃꯐꯝꯗ ꯖꯦꯔꯨꯝ ꯆꯥꯔꯗꯤ ꯉꯧꯊꯣꯛꯅ ꯂꯩꯕꯅꯤ ꯖꯦꯔꯨꯝ ꯆꯥꯅꯨ ꯁꯥ ꯉꯥ ꯆꯥꯅꯨ ꯖꯨ ꯅꯨꯡ ꯊꯛꯀꯅꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯗꯨ ꯌꯥꯗꯦ ꯉꯥ ꯆꯥꯕ ꯌꯥꯏ ꯁꯥ ꯌꯦꯟ ꯀꯔꯤ ꯀꯔꯥꯡ ꯑꯗꯩ ꯈꯥꯃꯦꯟ ꯄꯥꯂꯨꯀꯥꯕꯤ ꯄꯥꯟ ꯆꯥ ꯌꯥꯗꯦ ꯍꯥꯀꯠꯆꯕ ꯄꯣꯠ ꯑꯝꯇ ꯆꯥ ꯌꯥꯗꯦ ꯑꯗꯩ ꯈꯥꯖꯤꯡꯁꯨ ꯆꯥꯅꯨ ꯖꯛ ꯊꯤꯟꯕꯅꯤ ꯃꯇꯨꯡꯗꯨꯅ ꯃꯥꯒꯤ ꯑꯇꯨꯝꯕ ꯀꯩꯅꯣ ꯌꯥꯎꯏꯗꯨꯅ ꯇꯤꯡꯉꯪꯒ ꯀꯔꯤꯒ ꯌꯥꯎꯕꯅꯤ ꯃꯀꯣꯛꯇ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯏꯁꯨ ꯈꯪꯍꯧꯗꯕꯁꯤꯡꯗꯣ ꯈꯪꯍꯧꯅꯕ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯎ